अखोई मणिपुर हुजिक लैरिबा मसिंग लांगमदबा पाखुम अमदी सोल्यूशन लैतबा प्रॉब्लम मयाम से मसी अखोइना फजना मसा खाइना लंगलानाइना सोल्यूशन तौगे हाइरगदी अखोइगी मणिपुर सिदा डीप स्टेट ना करी करी सानरी हैबजे कोई खंगदबा यादेबा डीप स्टेट हाइबगी डेफिनेशन दी अखोइगी इमेंस पावर विदाउट अकाउंटेबिलिटी हैबने मखोइजे सिंगल एंटिटी नते मखल मखल यामना लै इंटरनेशनल लेवल दा डीप स्टेट ना अमेरिका की प्रेजेंट कंट्रोल तवे अदगी मखोगी इंटरेस्ट की मायोक्त लैबा अमगी लीडर प्रेसिडेंट शिंदोपा हाटोपंगामी पुदमोइना लिबिया की गद्दाफी हाटोख्रिसनी अदगा इराक की सदाम हुसैन हाटख्रिसनी अदैदा हुजिकसी अखोगी मखोइना मखोगी इंटरेस्ट की येंगा अचौबा लैबाक से मसुंग अहुम मरी थोंना थुगाइबा ngameba खुदम ओइना हायरदा यूरोप दा मपांगन कन्ना लेरंबा जुगोस्लोविया हारिसी अखोगी लैबाक अहुम मरी थोंना अखोगी थुगाइग्रिसनी अदु अद्यामना मपांगन कन्बा डीप स्टेट्सना मणिपुर सिदा करिगी अदु थवाइ यावना एक्टिव ओइरिनो साथीना एक्टिव ओइबा खुदम ओइना हायरदा ngasi अखोइन हे ज्ञान तारकपदगी मैती अनि थोकपी अदगी लिंगजेन मानबना पांगलनी खंगना खंगना अखोगी लिंगजेन मानो हैबी यादबी अदगी अमन हाइबा अमन तादबा चिंथनबी वाइखुगी कल्चर काइंसे डीप स्टेट की एजेंट सिंगना सानब ngaktaनेबा अदद इवन भारत सरकार की होम मिनिस्ट्री ना करीना प्रॉब्लम सॉल्व तौगे खनबदा ngमक्तर कांदा अखोगी फॉरेन हैंड यावरे हैंड हाइरिसे फॉरेन हैंड अमखनते मयाम यावी श्रीमती इंदिरा गांधी जी हम हाइरमी अदगा होजिक होजिक बीजेपी की लेरिबा डिस्पेंसेशन जिनसु याम कन्ना हाइ अददा अखोगी मणिपुर दा मखोइना अदुक यामना मरुएना लौरिसे करिनोदा अखोई इसाना खंगजदबिदा मणिपुर अमदी इम्फाल वैली से ओय मिलिटरी की व्यू पॉइंट दगी येंगा कांदा अखोगी सुपर अखोई स्ट्रेटेजिक ओएबा हाइबदी लंदम मसी मरुइन वैली से कंट्रोल तो शक्ति अदुना साउथ ईस्ट एशिया कंट्रोल तो लाइगनी येंगना बना लंदारकपरसु नॉर्थ ईस्ट कंट्रोल तो लाइगनी अखोई हजिक येंबियो नापी मकाम ता हौगदबा जीव अमता लेतबा सियाचेन ग्लेशियर हारिदो इंडिया गवर्नमेंट ना लुपा करोड़ थादरगा अददा लानफमम सेमगा ngaga लैदिसे लमदुदा वेल्थ अदगी खोनी नुनि केम थोपनते उन ngaktane adu ergasu strategic importance na marum oidna india na aduk yamna invest story neba hariba problem si akoi manipur da su madui keno tawi adida aina deep state ki concept se khangna ba akoi isinok da hygiening was hi england da akoi scientist ama khangna akoi research am kak tawi asoba glass box amada नाकन नामदा कक्सेंग अमुब मयाम मकोन साहले अतोप नाकन दना कक्सेंग अंगांग मयाम मकोल साहले हाइवे कक्सेंग सिंचे मतम साना करीमद कायदबिदा मागी कॉलोनी चौखुटनबा अदगी खना चैनदना दुम लेरमे अदगी हजकी रिसर्च तरब साइंटिस्ट ना ग्लास बॉक्स से मकुटना पायरका निएब अदु निकप मतमदा कक्सेंग अमुबगा अंगांग बगसे मागी बहुम सिदा मोगी हाइप सिदा मोगी कॉलोनी सिदा अखोगी अटैक तौरेना खंदना लान तौनबदा कक्चेंग अंगांग बसु अमुबसु पुलप सिगिब समाई तौना होजिक मणिपुरदा अखोगी शांति पामदबा जाति कम्युनिटी कना लेगे लोनो पाम ngakne ado si शांति थुगाइरि से ngasai glass box to ni iba makuttuneba adugu makutto मणिपुरदा अखोगी makut phana yamena khalli adagi atopa mana डीप स्टेट की मागी शक्ति करेंसी से करी हाइना खंगना गेदा अखोगी फियर अकी भाई से मसीना मखोगी करेंसी नेबा मखोगी पैसा नेबा समाज में मखोइना डिस्टर्ब तो गेन खनब कांदा अकी बसे मसी हाना प्रमोट तोरकनी अदुगा मीडिया के थ्रू दा तोंगा के थ्रू दा अदगी अकी बसे करीगुम नेम रगना मखोइना अकी बसे प्रमोट तो गनेबा Katana kina bo honor kaneba. Hari ba thogdok se hojik Manipur hojik thoibane. Nusinanda ba silliba mayam. Tauri mayam se.
adagi atopa ina hygienic bamna hojik Manipur da thoisi ngo akhoi deep state se world gi level ri yengkanda Vatican yawi Saudi Arabia yawi Jews mena control to ba akhoi Rothschild bank ma yawi makhoi gi paisa sina akhoi university khuding yokslei bank khuding yokslei adu makhoi na hojik tawri yengbiyo akhoi gi Manipur level lai ra gro lamsida punum gi welfare gi damakta akhoi gi Christian world na paisa thadar bukanda Manipur pumbagi thadar te Christian khakri thadare Saudi Arabia gi mi singna Muslim gi welfare gi paisa thadar ko matamda Manipur pumbagi thadade Muslim khakri thade Hindu sangstan singju chak mane ado ai hygienity gi masimana oina ahum leminamista akhanna na mapandagi paisa thadar adi akhoi mayam se masana dum kalakna ba nusinaba yengthi ba je lakpa tabne masi thoine silline ba argi mapandagi thadara iba paisa sing sisu kana gumba amana beneficiary re phange adai athopa kalakpam na mazu phangni adai dhani akhoi waikhuwi culture kaina hawra isi okay adu conclude to biyo kabda sig round je ke conclude to bina okay aduna hojiksi askon no jibamna desert kari chakanda khangawdana mana amukkuba tubu ubada lagja mayam khangawdana paire adumai tawdana Manipur da lariba community chingche magi kano da yam sathina sole akoi bada mahum rangkhang da langja mayam paire anaba mna magi mimna immune system chom kanda layeng ba yenghum khangdaba laina mayam changapgi mong da lei aduna akhona Manipuri masamena Manipur jang tang phanji layeng ji hai taragadi deep state ki activity se deep state and maming tholi se masak udaba samudra gi leiro nu yam lot leiba habane sakti diam leiba masi akhoi mayam khangmina daga expose taraga CDC orena tawraba kanda akhoi Manipur se layeng munungai ni santi su lakani khanjai aham gi round thank you Manipur di akhoi peace chi loina pamnai yam elusive oi lakti effort ke honori mai pakti masi madang dai na hygienic madi akhoi society have je achowa organism mane hariba organism jibu sariba individual mayam jina magi cell ne ado akhoi hojik Manipur nariba laina ase mapan gi physical body da na banatre mapan gi physical body da saru tek pani khangde sok pan bani khangde ada infection ma lak pani khangde doctor na saru samba phot pa khot pa adu targa yaba stage leitre akhoi body gi cell manung yona akhoi infection tawkre adu ri akhoi cell manung tana individual level da akhoi layeng bam changeba hojik mafam khudingda meeting tawo tunda akhoi candidate afaba puthokpa yam toina hainai akhoi individual mayam jina vote ta paisa logdana khotna tawri gaidi cell gi level da wakhal da corruption jil leri gaidi akhoi afaba candidate puthokpa dum yaroi aduna nasai mamangda ina haijigiba akhoi da sanari se akiba kihalaga kidragana kihanaba honaba masina deep state ki sanabam boiba mapangal neba akhoi bhut amana kigan mamida tamnai kigan da mamida tamnade mato usna akhoi gi wakhal dagi individual khudim ki wakhal dagi artificially ki halak pase ki danaba akhoi da power ni develop tawam changi adudi karino hai kanda ahan bada akhoi da piriba media ge through the piriba paukse chumbar lanbra maram jabra dabraina filter tawungam bagi akhoi sakti ma leibatai ani suda thona phabai se ai thona phabani leba ki kathu erati yabanate psychological fact ama lei madudi mi se sathina honest weradi ma je sathina thona phai hojik Manipur da akhoi honesty se achoba casualty ma oire adaga mobile phone tholak padisu amuk henjelle adida akhoi gi asonba jiba amagi wakhalda magi yeknabasi yam yami khudam moinada uchi gi yanaba ataki matik yami akanba jiba nongsa gumbagi yanaba handari hojik yengbiyo prithibigi yam ina khunbalam United Arab Emirates
any given time the 80% of the population mapan gi migrant worker ngaktani adu makoi gi indigenous people na makoi je mapan gi minat thumut khidore na ki de Manipur di sigi aki wasi lairi se kari gino masi akona introspect to wa ma changi Right. aduga akoina masi mayang khara Nepali khara mito khro de hekta pangki de ki ba masi kari gino da United Arab Emirates na makoi indigenous people gi makutta political amadi economic power je che na paidan leiba akoi Manipur da in maite haizarage MLA kuntra dagi ni phu huk lei adu makoi na karab oibani na akoi na moi thajabangam de political power se akoi khutta leita bag chap mane moina lakhut ka daba thabak lakhut taba adagi taroi daba thabak tabu se praja gi interest matam se buda oi deba Thank you so much. adagi I sentence with the etosigi aduga akoi Manipur leiba puru khudima masa masagi interest magi interest kari daruga mai chakokani je khangdawum tawi kari kanda contradictory oiba demand mayam puthorei irang hoi sabas rasali sena Manipur sibu mapandagi yengiba kangbuna Manipur gi apunba interest kari no je khangmangamde madudang sai na hejeriba deep state na sanasan de hele thank you Peace restore to bangam dargadi aduga peace halak patargadi madu karmna protect to gudagi quite me bed I think say makok ta haje giba ekoi laina je cell yona infect torubnina cellular level da individual level the treatment je tok dabi yaro haninge paisa pai da paisa di am pa yami se paisa na control to yam lai adagi ani se buda Manipur se ngasai na mamang da pan giba deep state haji manungda India government se yawri ni se kawgum si makoina thoina Manipur se control to bon nungaina wen lai rahale right khudum wen hairabada national highway da dok chana extortion unlimited taurise home ministry na khangi wani kari gi thingdrino machine Manipur gi economy da kayam sui mathang da ina haining di Manipur na merger toba amasung state phangba je adukimatik kuirabani ngasi bukta masak naiba industry amata lingdri base kari gino hai base mase ekoina khangmun thai aduga ekoina lekai amda kanagumba nupi amage manamda khangdana hangu matamda lekai dagi midana asigi nupi side paisa da chatpani di right test the magi character the loire aina hangningi di akoi ngasi akoi leader mayam akoi nupa mayam jo paisa da chattaba kayam yauri ge je hangninge ba sine ba akoi na individual level da chumthokadari se akoi gi paisa da chatpa leader MLA mayam ji leiraga natraga atei leader mayam leiraga Manipur se kadai phadino sel gi level da soider pane ba adagi irode ba ina haningi se MLA singchida MLA singchigi hanjan hullubu pamdre mukhoi panbu pamdre aduna makoida ekoigi bhaiga bidathagi asat thamdana leiradi ekoigi mutkibana haneba it is time akoigi destiny se akoi khutta akoina paido changi aduna hojik si thabak chuba amadi Manipur se agriculture amadi horticulture gi pothona akoi economy phagatpanga moi yam thuna akoi punjalaga na individual level da production hub ama sema changi right production hub je semaga economy phagalakani thabak churi ba wakal da tonga changdabani thabak churi wangana akoi watchoi ngangdabani samai tawduna akoi je cellular level da chumthorok de hariba steps sing ji tangai phade thank you